ꯑꯍꯥꯟꯕꯃꯛꯇꯗ ꯃꯥꯏꯀꯦꯜꯅ ꯃꯥꯏꯔꯄꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯈꯨꯡꯒꯪ ꯑꯃꯒꯤ ꯈꯨꯟꯌꯥꯏꯗ ꯂꯩꯕ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯆꯥꯎꯕꯤꯇꯣꯟꯅꯤ꯫ ꯃꯣꯏꯊꯥꯞ ꯅꯥꯏꯕ ꯂꯪ ꯁꯨꯡꯕ ꯂꯪ ꯅꯥꯏꯕꯅ ꯃꯍꯥꯛꯀꯤ ꯁꯤꯟꯐꯝꯅꯤ꯫ ꯈꯨꯟ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥ ꯃꯧꯁꯤꯡꯒꯤ ꯄꯨꯟꯐꯝꯅꯤ ꯆꯥꯎꯕꯤꯇꯣꯟ ꯃꯇꯣꯝꯇ ꯂꯩ꯫ ꯃꯆꯥ ꯃꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯆꯥꯎꯕꯤꯇꯣꯟꯕꯨ ꯌꯥꯗꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯆꯥꯎꯕꯤꯇꯣꯟ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯄꯤꯖ ꯄꯤꯊꯛ ꯐꯕꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯟ ꯑꯗꯨꯒꯤ ꯑꯉꯥꯡꯁꯤꯡꯅ ꯆꯥꯎꯕꯤꯇꯣꯟꯗ "ꯑꯕꯣꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯤꯕꯤꯌꯨ" ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯕꯤꯇꯣꯟ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯃꯁꯥꯒꯤ ꯇꯧꯕ ꯉꯝꯕ ꯊꯕꯛꯇꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯧꯔꯝꯃꯤ꯫ ꯏꯪꯈꯣꯜ ꯌꯥꯝꯅ ꯆꯥꯎꯏ, ꯑꯍꯜ ꯑꯣꯏꯔꯛꯄꯅ ꯌꯣꯝꯄꯥꯛ ꯄꯥꯏꯗꯨꯅ ꯁꯨꯕꯗꯤ ꯉꯝꯗꯦ꯫ ꯈꯨꯟ ꯑꯗꯨꯒꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯂꯥꯛꯇꯨꯅ ꯑꯕꯣꯛ ꯆꯥꯎꯕꯤꯇꯣꯟꯒꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕꯤ꯫ ꯆꯥꯎꯕꯤꯇꯣꯟꯅ ꯃꯔꯨ ꯃꯔꯥꯡ ꯃꯅꯥ ꯃꯁꯤꯡ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯊꯝꯅ ꯊꯝꯅ ꯊꯥꯡꯖꯧ ꯃꯆꯥ ꯄꯥꯏꯗꯨꯅ ꯄꯣꯠ ꯆꯩ ꯊꯥꯔꯝꯃꯤ꯫ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯄ ꯂꯩꯇꯦ, ꯍꯣꯠꯅꯕ ꯀꯟꯕ ꯆꯥꯎꯕꯤꯇꯣꯟꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯆꯥꯎꯕꯤꯇꯣꯟꯅ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯗꯨ ꯃꯍꯥꯛ ꯃꯇꯣꯝꯇ ꯆꯥꯕ ꯅꯠꯇꯦ꯫ ꯈꯨꯟ ꯑꯗꯨꯒꯤ ꯂꯩꯀꯥꯏ ꯃꯤꯁꯤꯡꯅ ꯃꯥꯅ ꯄꯥꯝꯖꯕ ꯆꯥꯅꯤꯡꯕ ꯍꯦꯛꯇꯨꯅ ꯆꯥꯕꯗ ꯑꯕꯣꯛ ꯆꯥꯎꯕꯤꯇꯣꯟꯅ ꯄꯥꯝꯖꯩ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯁꯨ ꯃꯆꯥꯁꯤꯡꯅ ꯑꯕꯣꯛꯀꯤ ꯆꯥꯅꯕ ꯑꯆꯥ ꯑꯊꯛ ꯀꯌꯥꯁꯨ ꯄꯨꯔꯛꯇꯨꯅ ꯑꯕꯣꯛꯇ ꯄꯤꯔꯝꯃꯤ꯫ ꯑꯕꯣꯛ ꯅꯨꯃꯤꯗꯥꯡꯗꯗꯤ ꯃꯇꯣꯝꯇ ꯂꯩ꯫ ꯂꯩꯀꯥꯏ ꯃꯁꯨꯁꯤꯡꯅ ꯐꯨꯡꯒꯥꯗ ꯐꯝꯗꯨꯅ ꯑꯕꯣꯛꯇ ꯌꯥꯝꯅ ꯐꯖꯔꯕ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯕꯤ꯫ ꯈꯨꯟꯒꯤ ꯃꯤꯁꯤꯡꯅ ꯑꯕꯣꯛꯀꯤ ꯆꯍꯤ ꯑꯃꯒꯤ ꯆꯥꯅꯕ ꯐꯧ ꯆꯦꯡ ꯑꯃꯗꯤ ꯊꯥꯅꯕꯁꯤꯡ ꯀꯌꯥ ꯊꯤꯟꯕꯤꯔꯛꯏ꯫ ꯃꯁꯥꯒꯤ ꯂꯧꯒꯤ ꯂꯧꯁꯥꯟꯁꯨ ꯀꯥꯖꯔꯛꯏ꯫ ꯑꯕꯣꯛ ꯆꯥꯎꯕꯤꯇꯣꯟ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯅꯩ ꯂꯨꯈ꯭ꯔꯥꯕꯤ ꯁꯥꯃꯨ ꯂꯣꯏꯕꯤꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯒꯤ ꯁꯟꯙ꯭ꯌꯥ ꯃꯇꯨꯡꯅꯤ꯫ ꯈꯨꯟ ꯑꯗꯨꯒꯤ ꯑꯉꯥꯡꯁꯤꯡꯅ ꯑꯕꯣꯛ ꯆꯥꯎꯕꯤꯇꯣꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯍꯥꯏꯔꯕꯗ ꯑꯕꯣꯛꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ "ꯏꯁꯨꯁꯥ ꯇꯥꯔꯣ, ꯃꯄꯨ ꯅꯤꯡꯕ ꯍꯧꯗꯣꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯌꯥꯝꯅ ꯁꯤꯡꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯍꯧꯗꯣꯡꯅ ꯍꯨꯔꯥꯟꯕ ꯇꯥꯟꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯌꯥꯝꯅ ꯁꯣꯜꯂꯕ ꯑꯍꯜ ꯑꯃꯒꯤ ꯊꯝꯕꯥꯜꯅꯨ ꯀꯧꯕ ꯍꯧꯗꯣꯡ ꯑꯃ ꯂꯣꯏꯖꯔꯝꯃꯤ꯫ ꯊꯝꯕꯥꯜꯅꯨ ꯃꯤꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯀꯩꯗꯧꯉꯩꯗꯁꯨ ꯆꯥꯛ ꯆꯥꯗꯦ꯫ ꯃꯄꯨ ꯑꯣꯏꯔꯤꯕ ꯆꯥꯎꯌꯥꯏꯃꯅ ꯍꯦꯛ ꯆꯥꯗ꯭ꯔꯤ ꯃꯈꯩ ꯊꯝꯕꯥꯜꯅꯨ ꯆꯥꯛ ꯆꯥꯗꯦ꯫ ꯃꯄꯨꯅ ꯆꯥꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯆꯥꯏ꯫ ꯉꯥꯔꯨꯕꯥꯛꯇꯒꯤ ꯉꯥ ꯍꯨꯔꯥꯟꯗꯨꯅ ꯆꯥꯕꯁꯨ ꯃꯍꯥꯛ ꯇꯧꯗꯦ꯫ ꯆꯥꯎꯌꯥꯏꯃꯅ ꯄꯤꯖꯔꯕꯗꯤ ꯊꯝꯕꯥꯜꯅꯨ ꯆꯥꯏ꯫ ꯌꯥꯝꯅ ꯁꯤꯡꯕ ꯍꯧꯗꯣꯡꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯤꯇꯣꯞ ꯂꯥꯛꯂꯕꯗꯤ ꯊꯝꯕꯥꯜꯅꯨ ꯌꯥꯝꯅ ꯈꯣꯡꯏ꯫ ꯆꯨꯝꯅ ꯆꯪꯖꯔꯛꯄ ꯃꯤꯗꯗꯤ ꯈꯣꯡꯗꯦ, ꯌꯦꯡꯂꯒ ꯇꯣꯛꯏ꯫ ꯆꯥꯎꯌꯥꯏꯃ ꯃꯔꯟ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯑꯍꯜꯅꯤ꯫ ꯌꯥꯔꯤꯕ ꯃꯈꯩ ꯃꯤꯒꯤ ꯑꯋꯥ ꯑꯅꯥ ꯃꯇꯦꯡ ꯄꯥꯡꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯍꯜꯅꯤ꯫ ꯅꯣꯡꯃꯒꯤ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯃꯗ ꯆꯥꯎꯌꯥꯏꯃꯒꯤ ꯌꯨꯝꯗ ꯐꯛꯂꯥꯡ ꯍꯣꯒꯥꯏꯔꯒ ꯍꯨꯔꯥꯟꯕ ꯑꯃ ꯆꯪꯂꯝꯃꯤ꯫ ꯊꯝꯕꯥꯜꯅꯨ ꯀꯣꯊꯛꯇ ꯎꯆꯤ ꯂꯨꯝꯗꯨꯅ ꯂꯩꯕ ꯃꯇꯝꯅꯤ꯫ ꯆꯥꯎꯌꯥꯏꯃꯗꯤ ꯇꯨꯝꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯄꯣꯠ ꯆꯩ ꯑꯔꯨ ꯑꯍꯦꯟ ꯑꯄꯥꯝꯕ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯁꯤꯡꯈ꯭ꯔꯕ ꯊꯝꯕꯥꯜꯅꯨꯅ ꯃꯤꯇꯣꯞ ꯆꯪꯂꯦ ꯈꯪꯂꯗꯨꯅ ꯃꯄꯨ ꯍꯧꯗꯣꯛꯅꯕ ꯀꯟꯅ ꯈꯣꯡꯂꯝꯃꯤ꯫ ꯍꯧꯗꯣꯡꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯝꯕꯥꯜꯅꯨꯅ ꯎꯆꯤ ꯑꯃ ꯐꯥꯔꯦ꯫ ꯃꯌꯥꯅ ꯆꯤꯛꯂꯒ ꯉꯪꯗꯨꯅ ꯎꯆꯤ ꯑꯗꯨ ꯆꯥꯔꯦ꯫ ꯆꯥꯎꯌꯥꯏꯃ ꯏꯃꯨꯡ ꯑꯗꯨꯗ ꯃꯤ ꯑꯃ ꯆꯪꯂꯦ ꯍꯥꯏꯕ ꯈꯪꯂꯦ ꯊꯝꯕꯥꯜꯅꯨꯒꯤ ꯈꯣꯟꯖꯦꯜꯗꯒꯤ꯫ ꯊꯝꯕꯥꯜꯅꯨ ꯆꯥꯎꯅ ꯉꯪꯗꯨꯅ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯁꯥꯏꯕ ꯃꯈꯣꯜ ꯇꯥꯕꯗ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯆꯥꯎꯌꯥꯏꯃ ꯁꯥꯎꯗꯨꯅ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯍꯥꯏꯔꯝꯃꯤ, "ꯍꯩ ꯍꯨꯔꯥꯟꯕ, ꯂꯣꯟꯅ ꯂꯧꯔꯒꯦ ꯊꯧꯔꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯩ ꯊꯝꯕꯥꯜꯅꯨ, ꯃꯤꯗꯣ ꯇꯥꯟꯊꯣꯔꯛꯎ, ꯃꯤꯗꯣ ꯑꯩ ꯌꯦꯡꯒꯦ"꯫ ꯆꯥꯎꯌꯥꯏꯃꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯍꯨꯔꯥꯟꯕ ꯑꯗꯨ ꯁꯒꯨꯟ ꯊꯣꯡꯅ ꯆꯣꯡꯊꯣꯛꯇꯨꯅ ꯏꯀꯥꯏꯅ ꯍꯟꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯄꯨ ꯅꯤꯡꯕ ꯍꯧꯗꯣꯡ ꯑꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤ꯫